नागागी लमसिंगदा UNLF की डिजिग्नेटेड कैम्प हांगबा यारोय NSCN पाउसे नुंगथिल सेफोंग पांदमदगी लोखचबनी यूनाइटेड नेशनल लिबरेशन फ्रंट UNLF पाम्बई ग्रुप अमदी इंडिया गवर्नमेंट अनिगी मरक्ता हंदक्ता खुयेक पिनखिबा पीस एग्रीमेंट गे अदुगा मरी लेनना ngasi नेशनल सोशल काउंसिल ऑफ नागालैंड NSCN ना अकनबा मियेंग सांबगा लोइनना लोप असिगी माइकैदगी नागा ताबा मफमसिंगदा हाइदबा UNLF पाम्बई ग्रुप की डिजिग्नेटेड कैम्प अमता थंबा यारोय हाबा अकनबा वाफम थमलकली NSCN ना थादोरकपा चेरोल अदुदा पल्लिबदी नागा सिंगी हक ngak senba amadi asoi angam yahondana nungai yai fana laihанba loinana naga singi territorial integrity ngak senba habisi lopasigi tawfodraba thodangni lopasigi khwaidagi maroiba thodang asi naga furuki miyambu mapandagi pirakpa safu singdagi ngak thokpa amadi community asigi miyam tangdu leitana leiba ing tappa environment ama ohenba habisini lopasigi serol sina makha taraduna naga miyamga tanaramba tawdana furup asigi miyamgi apambagi wangmada UNLF ki camp sing senggolakpagi matangda yaningdaba phongdokpaga loinana haireba camp sing ase athubada hongdokkinaba loinana UNLF Pambai group ki forcing naga mafam singda thamjilakpa haibasi naga singbu thawoidaba amadi awangba thakta condemn tawningai oiba thawongni haiba wafam thamlakpaga loinana NSCN amadi India government anigi marakta peace talk ki khuyek pina khibagi mong aduga handaki UNLF Pambai group ka peace agreement gi khuyek pina khibagi mong ani ase aduki matik tayonare haina cherol aduna maral sirakle मोरेदा लेरिबा सिक्योरिटी फोर्सिंगदा अटैक तौनबा पुरकपा IED गा कोनना कुकी नुफामा AR ना फारे पाउसी कंगलाइपाकी मैनादगी लखसबनी बॉर्डर टाउन मोरे ngak senbagi thabak tawriba स्टेट अमदी सेंट्रल सिक्योरिटी फोर्स की मथक्ता कुकी टेररिस्ट सिंगना लांदानबगी थबक पाइखटपा लेप्त्रे मसिगा मरि लेनना ngasi मोरेदा लेबा कुकी नुपा अमना IED बॉम्ब पुरगा चलंबदगी मंगा सुबा असम राइफल्स की कांगबुना फारो मतुंगदा मोरे पुलिस स्टेशन दा खुसिना खरे हाइरे पाउक्से सिना फंगवा पाउगे मतुंगिनदी इम्प्रोवाइज एक्सप्लोसिव डिवाइस IED का कोनना फारबा कुकी नुपादुगी ममिंग सोलेन हाउकिप एलाइस लेनिन सहिनिफु अपोकपा हेलमांग हाउकिप कौई लैफम मिशन बैंक मोरेदगिनी हाइरी मियोय असिना ngase yopungi pan makharom tarakpada more police station dagi kilometer ahum lom chatlaga leiba more college yoromdai bypass road mapada lakpada manga suba Assam Rifles ki kangbuna chingnabadagi check tawbagi thabak chathake aduda miyoy asina puduna lakpa leather gi bag ama check tawba matamda bag adugi manungda IED gi bomb sing yauramba thengnakhibani khudakta IED ga konana phagalaba kuki nupa ase mangondagi phangkhiba IED single loinana more police station da khusina khre hairi